Question hour amadi private members bill yaudana ngasidagi parliament ki nongzumi from hokray. COVID-19 na maram oidona parliament session asi sip ani khaktamak chathagani. Rajya Sabha ki oina ayukta famlaga Lok Sabha ki oina nungthil famgani. Numit Taranipani Sathagadaba session asigidamak Jackson Taurang kaya lokhatkray. MP singna session asida COVID-19 ki negative oibika report utlabakanda session da saruk yaba yagadawri. Ngarang National Identity Protection Committee NIPCO gi conference hall the lupsigi kulak subamapok kumon pangthokre Government of India na for pumnamak singsep thaduna aikhoi gi punna hingminaduna lakpa punsirol thugaina ba hotnari masidagi Jackson minasi pistok na maram oiraga Manipuri gi wafam da generak ba yaurabadi Manipur miyam na kadai fawba tawbangam bagi haibadu Government of India na khangadabani haiki Handak November thada pangthokani hairiba wangkhai kendra gi marakki mikhalda Congress Party ki mirep oigadawriba TH Arun Kumar gi mityeng makhada kendra asigi tongan mafam singda lambi thong kaya ngarang semjinkhrai Thangmaiban kendra gi MLA gi mityeng makhada 9/23 gi yumthong singda cheng kg manga amadi hawai Nagamapal Youth Development Club NYDC Nagamapal Phogwe Sangbam Laikai Community Hall da yenthokrai Makhatana suseng amadi hawai na chingba potlamsing yenthokigani hairi Thaubal district ki hairo kendra gi manung channa leiba langmai thetta joint director veterinary and animal husbandry Thaubal gi mityeng makhada khungang asigi sa loiriba laumi singa department asigi mihut singa khusham naduna khungang asta loiriba sa san singda paksana hidak kapthokpagi vaccination program ama pangthokre Hojik chathariba Iowa Miss India lisingani kungi finalist amasu oiriba Joya Safamna ngarang COVID-19 ge frontline de thabak tawriba Manipur police amadi traffic police personnel singda hand sanitizer face masks amadi mineral water bottle na chingba kaya mateng pangkhrai